Ching da Law gi wangmada lambi kya ama semjale kogi German road thomjindana Tiger road thomjindana ring road haibo mayam ama semjale Law gi wangmada semjale niyom kaina semjale masi thingbi haidana miyamna kholau kya ama lauduna lakibani adubu madugi chapsaba action ama lokhatpu udabadagi haibadare kokomi gi convener su oriba kogi Chrism athobana Kolkata da leriba kogi National Green Tribunal da wakatpadagi haiba lambi sing asi makhata na semga sagatpada athingba thamlakle haiba wafam ama ngasi tongan tongan ba pauche sing da yari wela pau da yari basi Chrism athobana wakalu bada NGT na Chingi district tarukta semgatpa ring road ki thabak sing thingzile National Green Tribunal gi interim order na ring road amasung Tiger road na chingba sing punting thingzile haiba wafam yari haiba ring road ki lambi asi khogi Chuchampur, Kangpokpi, Noni, Amasu Orkulna Chingba districts in Farga, Semgalapani, Habana Chingwa from Su Yauri. Aduga, Sanaliba Pauchi, the Yauri Basu, Lenga Gaya, Bayana, Sam Kiber, German Road, Tiger Road, athingba thamkhre, Haba from Sinamasi, Taba the Habatare, Manipur, Miamna, Dukimatic, Adum no Iba Fawn, Nikali, Lambi Shemba Habasi, Lengaki Lady, Bachana Kanglon Sing, Nang Selakanda. Same with the Bamakani, Madu Kuding to Garaga, same people Lambi Ama Habatare, Tinga Pasimak, Miam Giam, Nuayo, Pauli Masida, Lakshini Muang, si Hariban Nuayo Pausi, Nasika Ki Habatare, Tava Nuaiba, Wayne Ogadoribra, Makata, and Masi, Sapsana, Lengaki, Makadigi, Tingnabigi Tabuk by Kalakadra, Haibu Wang, Madi Lakta, Madam Dika, Hagada, Manipur totally Beirang, such a drugger. Yam the job of Marie Lane, Haibu of Fumsing Lady, Manipur. Manipur Khaktanatana India Pumbada drug asi koi lalombe abanate popi pambi thave yanate adubu Manipur da patana da popi thare haba wathok leri bani hariba mafam maduda security gi makai gi chaina kallaka da popi yathale haidana adugi phibam am leri bani na hariba huzik Tiger road da chingba chepkale hariba si athingba thamlakle habase kadai fawo mai pa kadorige haiba wahang ama Masigi Nuaiba Pausi, Nasika Kogadoribra, Tunko in a Habatarian, Lengan, Saba, Excel Kalakanda, Toba Pakalakanda, Pakapangam Godoribra. What's our combining himself? Could you cry your mato? Yamna Lebaki, Tabukto, Badu, Kokomi, Oriento in a total Badum Simon. Hi, Ba Murisina, Yamna Tonapana Haite, Swena Aprito, Wakatana. The National Green Tribunal na Tiger road German road sing the sea Siemba Tinge Haibagi Nami order Malak Pasiam Lumai Tabada Yamani. The Senki Equina Haibata Quina National Green Tribunal na Foreski Clays Piraba the Ministry of Environment and Forest na Hairiba Mapamjito Siemba Ayaba Pire and Piraba. Aduga loinana Ministry of Finance na aduga mari leina state ki finance department na adumadi matsigi semo da magi implementing agency mo gedoliba kogi department IDPWD natraka kogi se rural national se Manipur state rural development agency lady Sumaina Haiba, Lady Ba, Lusung, the same with the Forest land, Sulok the Ba, do Forest Key, Kayma, environment place, Kentalum Dana, Koina, Lamde, the Shemzale, Natraga, Uziki Haiba, Semi Balabiduna, Koi Mangalaiba, Forest Key, destruction by our Malay, the Indian Forest Egna, the Gi, say protection of Kogi dense forest, do reserve forest, Aduga. Kogi si protective forest lai mo mayam to karimata khandana Supreme Court ki kano mayam ma Supreme Court na pi ki ba directives lai forest kanabi matang ba adu mo mayam do loina mag lai na semba da kenta hai ki da ba adu ba lenga ama lai bani Manipur da adu lenga to na dum semal lamba adu thingmangam da ba lai hujik tal gerang bi ba wahang da Yamna Luri Yamna Masikat Numairaga Madu Lambi Semba Tinga, see the Tinga, water tare, Haga Tokidra, Badu, Wapam Matang Muni Kuye, Yamna Nuaiba Malaysia. High Court P. Order, the Supreme Court P. Order not to the suspension.
National Green Tribunal da hujik leiriba piraiba adum ban leiriba mayam se masigi thabak singche loina magtoga kuigi government amadugi order sing do fazana comply tawbagi mahutta koina hekta kenosi lambi je ta semjalangi da dum yengaga leibagi phibom mamda dum leithokre koigi kuire masmai lai si mamangi government chi matang chum lai ad si mayam che leina thabak adum tawrok tabada hujiksu madu fazna thingbase mai pang na tawdoi bra haibadu wahang ama chawum oiri adugi matang da fazna aikoina monitor tawba aduga pau pi basu mathau tai adugo komi yam active oina leiba organization amo oibani maduna sugai soiduna koigi National Green Tribunal gi direction se directive si masi order si illibara natraga thabo tawlibara tawdra na aduga German tiger se na haidu monitor tawga report ama dum pi bada yam kana gani adum tawkhane su khali soiduna tawkhane haidu kun thaga buthi armaina sum leibarina aikogi leiba Manipur ki lam sing natraga sing oiro pat oiro kokor ko mayam de thingna ba mai tungan ba ek mayam ma leiraga su thabu oina tawde kumoina Manipur Conservation of Paddyland and Wetland Act 2014 si Manipur da fazana madu implement tawna ba khona ba matamda leiriba district level da leiriba officer sing maru oina district administration DC na power saliba labuk sing Paddyland sing and wetland sing das hajal majadum yenga ga adum leiki bai tare aduna matang hujik labuk se khau thariba lauriba pedi field mayam si loin mangsele hai tare aduna yum sajanba adagi tongan ba makal hiram jingda dum sajanba mayam leikre lui construction mayam ma lei nina hujik koi si madu chapchana keno to bangam de koina haiba si ngamde koi gi to bangam de aduga decision sina haiba ngamde matam ni government sina dum yana ba dum to dum tawle adum su mangare government ala badu kan sena gom chani phadna thamuk to banje di matam chana report bi ba state government ki mari leina ba concern department na madu phadna yengsin geda bani National Green Tribunal na order ma pire ha daga loina ma madu yarani ha ba to adugi wafum leite na ismai tham